ngasi numida waram phong ki ba tungan tungan ba manipuri se phong sing amasum thok ki ba thawdo wa thok sing digi maru oi ba I pauk sing khong asaraga manipur top channel gi mai ke digi myam na thamjagi an bada ngasi state si go ri covid-19 update myam na thamjagi ahan bada myam section minasi haina myam na thamjagi ngasi go ri ba positivity rate si myam ita thajadana 5.1% ne lai bisi adugi mati hengalai bene duga haibadi punna miyoi ngasi nauna miyoi samaga taraga taruk COVID-19 positive oibagi report lai aduga miyoi amana COVID-19 positive oiduna laikhidre haina su claim tawri punna miyoi lising ani ga sani ga marfu go humdoina nauno covid test tawgi hari ngasi COVID-19 positive oiba thengnara khraba miyoi samaga taraga taruk asi Bisnupur dagi ani Sandel dagi ama Chusampur dagi kunga mathoi Imphal East dagi kunga manga Imphal West dagi kuntraga mapan Jeribam dagi mapan Kaksing dagi ahom Kangpokpi dagi ahom None dagi ama Senapati dagi manga Tamenglong dagi ama Tecnopal dagi ama Thaubal dagi mari Ukhul dagi amani ama sumyam COVID-19 sigi update sigi report sigi matung inadi ngasi COVID-19 positive oiba thengna khidaba district hairagadi ani khakni hairiba district singsi kamjong amasung Pherzolni hairiba district ani nataba atop district singni ngasi COVID-19 positive oihibagi report lai adu laikhidraba miyo amasina maha Imphal West gini haina su claim tori myam section minasi haina su amuka hana channel sigi mekedi su thamjari amasu makasa tajarak poina topa maruiba ipausing myam na pijage myam loi fokta minasi makasa tarak poina topa pau kharana mihat pa phaduna sairak pidriba phawa mayai lambi thingbagi khongjang sangsilagani JC Imphal West District ki Wangoi Police Station konba Samurau Awang Laikai digi Abuzam zone amadi Abuzam Sasikanta Ilis tombabu nongmaina kaptuna halambagi mayukta CM kiba JC na ngarang ayuktagi hauduna satarakiba matam kaktaba mayai lambi thingbagi khongjang asi ngarang da kita hena pakthok sakthokpaga loinana khongjang sangsili ngasi Wangoi kendra gi tongan tongan ba mafam kya dagi yamlaba miyoi kya tholaktuna mihat adu yaningdaba phongdoktuna mayai lambi thingbagi sorokta phamjinba tayar mai thaduna asat awok tawbusing thingduna khongjang sangsingki mihat asigi damak semkiba JAC gi maikai digi mihat asida senariba miyoi sing phaduna ain goyab sarak pidriba phawba lambi thingbagi khongjang asi leptana satakigani Samurau gi area da police outpost ama hangba Samuraugi tungan mafam singda CCTV camera panbana singba tungan ba demand singa sigan loinana lambi da miyam phamjinduna khongjang sangsili Manipur police ki maikai digi supamdo thawdok thoktana ba mafam kyada sai duna ngak senbagi thabak su sathari haujuk phawbagi di pamda thawdok thokpagi paw laite sairak sida Abuzam zone amadi Sasikanta Ilis tomba misigi matangna thigana ba special investigation team ama semkhre Imphal West ki additional SP Ops MPS M Amit Natim asigi mako oigani SDPO Mayang Imphal MPS Faruk Ali na investigating officer oigani Wangoi Police Station ki officer in charge Naba Bizam Ningthauja amadi SIP Bisorjisu team asida saruk yagani haini Imphal West ki SP na thadorokpa sirol amana su khangalakni atopa pawmana Nongmaina panduna laikatnariba Mubarata Chief Minister na mateng pangbiyu MMWO thasigi tareta more ward number 5 Muslim Nagar da nongmai kapagi thawdo amada sining sita hinghauduna hauji Rims Hospital laikatnariba Sekmaijin Hengun makha laikai digi MD Mubarak ki mafamda Chief Minister en bere na mateng pangbinaba MMWO gi mekedi ki puning singsilakni MMWO gi president ki Yojitna phongdorakibada Lairabagi lanpamda Mama Lukrabi amadi Masal Nupigi mateng pangnanaba Mubarak ki imung manungna mayuknariba awaba kaya si ubiduna asan mirai naidana amadi zat bizati khenaba thamdana state asigi Chief Minister na Rims Hospital la laikanariba Mubarak ki mafamda miyoibigi minungsida angama mateng pangbiyu nomai kapagi thawdo adura hakthengdana senariba Zayan hakpu matam sana phagat kiba dugi tambakta sumakna lainga pu thagat pa phungdokhe makasa tharak poina to pa pawmana laikhidraba BDF amama sum asokpa ani da sel gi mateng pangkhre laikhidraba masum asokpa BDF personnel ani da Imphal West BDF
Welfare Association Seal gi mateng pangkre haina Association asigi Publicity Secretary S Romesh Singhana Presta thadorakpa sirol amana phongdorakli sirol asina hai mamang saigi December 13 ta masagi anaba amadigi laikhidraba BD personnel khaidem लेकिन सिंगा इम्फाल वेस्ट डिस्ट्रिक्ट की मनुंग सनबा लमसांग पीएस द पोस्टिंग ताबा लमसांग बाजार मा के लोइन भी खाइदेम ओंबी उमापति देवीना डिस्ट्रिक्ट असिगी एसपी KSH शिवकांत IPS की मियंग मखादा एसोसिएशन असिना सेल ओइना लुपा लाख अमगा मखाय खुसिनखरे मासागी मथौ पांगथोपरा असोपा नंखिबा BD पर्सनल केस नंदा RO स्टाफ ता लैबा अमसु डॉक्टर Pilasini gida house guard on the labor and nanda keso koba BD personnel ani the social gi mateng pangkre ngasi paw the mari leina balenga na basagi mathau pangthokpa matamna sokpa basum sibana ba BD personnel kulimakta khudong sa ba phawba phangan bidaba haibasi lebak thibani maduna maram boiraga mari leina balenga na athuba matamna thabak oina pangthokpinaba lenga ke pungning singsilakli hainasu sirola sina makhatari Makasa tarakpoina to pawamana ticket phanghodraba intending candidate singna haurakpi ihau BJP na fathaba ngamgadoribra M Tombi sitting MLA leiba Manipur gi kendra singna BJP ni intending candidate kya da party ticket ki manglan sagali basi tungda irang tholaknaba baton tobani hayeng ticket phanghodraba matamda ningba kairaba intending candidate singi ihau BJP na fathaba ngamgadoribra haina Siva Sena Manipur State ki President Moirangthem Tombi da hanglakli hiramasiga mari leindana ngasi Imphal gi Babupara da leiba party si office da pangthokiba pawmi singa unaba mada mahakna wafam asi phongdokladuna haikibadi mikhal lakshilakpaga iroidana hausi state asigi mafam kya da pre-poll violence thokpagi sang aduki matik hengalakli hairokta mapa masa nungmaina kaplambagi thaudo phong sana leidingai sida nahal numidang somuro awang laikai da sakhangdaba miyoi kharana Kungunitoy Wangway Mandalgi polling number 5 ki booth president Abuzam zone amasuma ki manaw nupa Abuzam sasikanta nongmay nakaptuno hatkiwa si Siva Sena na akan mamong nakandem tawi miyad asi rasniti gi laktu na paman mihad ama oiba yabigi sauna singnabalay matawasum na lamdamasida board kamari laydana masala masumani power puthok na duna gundaizam gi thabak sa tharakpa si yamna lebak thibani Democracy satpa leba amada hingsa gi mafam leiti ehak na pamjaba candidate amagi damak thabak tawba amasum board piba haibisi Indian Constitution na piba right ni ehak na pamde haiduna mi amabu masagi apambi gi mayokta influence tawba haibisi logi wamadani matungna sigumba lebak thiba thawdo si thoktana belenga na henba biyeng sagbiu hainisu M Tombi na makhata na phungdokhi Atopa pawamana lupa crore sanipa na haina thokibagi matang na CBI na case lokatpiu Mega Sandra Hauzik paliba BJP lenga sina PWD department gi oina satliba kumja English singani ga kungani thogi budget ta hapkraba yamlaba lupa crore sanipa na henbagi senpam haina thokre masigi matang na CBI na sumoto case ma lokatpiu haina Manipur Pradesh Congress Committee gi MPCC gi working president Kaisa Mega Sandra na phungdorakti wapamasi ngasi Imphal gi BT road leiba Congress bawon da pangthokpa pawbi singa unaba mada MLA Mega Sandra na phungdokhibani makna hai salibase yesigi budget ta haptuna department na approve tawkraba plan tawkraba senpham lupa crore songa amadi unplan gi senpham lupa crore sahum puna lupa crore sanipan henbagi senpham approve tawkraba batung finance department expenditure sanction pinaba hairubada senpham amata leitre hairakpa asi matau karamna no magna hai yamlaba senpham asi kadai da kamdauna lawkhrabagi haibado haujikti code of conduct laikhrabani na thijinba amata yadre maramesina CBI na public interest ki matungina yamlaba lupa crore sanipan gi wato asi thigat piyo hainisu magna phungdokhi amaronda Thasigi tareta pham kiba cabinet mi pham da laukibu warep January 9 na code of conduct lauthokpagi mamangda matau karamna order thokhibano masi oithoktabani code of conduct lauthokraba matung lenga sida dead back tawraga order kya thokle haibisi asumboigani masi ECI na piba model code of conduct ngaktabani masi gi matang na su party asina ECI gi chief electoral officer sirol ama thakre
ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖ ꯀꯌꯥ ꯑꯦꯗꯦꯠ ꯑꯣꯟꯊꯣꯛꯀꯅꯤ ꯑꯃꯗꯤ ꯑꯦꯗꯦꯠ ꯑꯣꯟꯗꯨꯅ ꯂꯩꯔꯕ ꯀꯣꯂꯦꯖꯁꯤꯡꯕꯨ ꯐꯨꯜ ꯐ꯭ꯔꯦꯖꯦꯠ ꯀꯣꯂꯦꯖ ꯑꯣꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯂꯥꯛ 10ꯗꯒꯤ 15 ꯂꯧꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯄꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯦꯅꯤꯝꯁꯇ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯆꯍꯤ ꯑꯃ ꯇꯣꯂꯣꯞ ꯄꯤꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯊꯧ ꯇꯧꯔꯤꯕ ꯏꯁꯇꯔꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯔꯚꯤꯁ ESS ꯎꯔꯤꯄꯣꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯇꯣꯂꯣꯞ ꯆꯍꯤ ꯑꯃ ꯄꯤꯊꯣꯛꯇꯅ ꯊꯝꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯀꯦꯝꯄꯁꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯆꯍꯤ ꯑꯃꯒꯤ ꯇꯣꯂꯣꯞ ꯄꯤꯊꯣꯛꯇ꯭ꯔꯕꯗꯤ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯥꯏꯁꯪꯊꯦꯞ ꯁꯖꯟ ꯀꯨꯃꯥꯔꯤ ꯀꯧꯕꯤ ESS ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯖꯦꯅꯤꯝꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯦꯟꯗꯔ ꯑꯁꯤ ESSꯅ ꯐꯪꯗꯨꯅ ꯁꯔꯚꯤꯁ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2010ꯗꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯪ 2019ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ ꯑꯃ ꯐꯔꯛꯂꯕ ꯐꯥꯎꯕꯗ ꯇꯣꯂꯣꯞ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯗ ꯊꯥ 6ꯀꯤ ꯁꯦꯡꯁꯟ ꯇꯧꯗꯨꯅ ꯆꯦꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ESSꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯃꯁꯨꯡ ꯑꯣꯏꯔꯤꯕ ꯂꯥꯂꯤꯠꯅ ꯃꯇꯝ ꯆꯥꯅ ꯄꯩꯁꯥ ꯊꯥꯗꯣꯔꯛꯇꯕꯗꯒꯤ ꯁꯦꯜ ꯀꯥꯏꯊꯣꯛꯄ ꯅꯪꯗꯕꯅꯤ ꯃꯊꯪꯒꯤ ꯁꯦꯡꯁꯟ ꯇꯧꯕ ꯉꯥꯏꯔꯣ ꯍꯥꯏꯔꯛꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯅꯧꯕ ꯇꯦꯟꯗꯔ ꯂꯣꯏꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 13ꯗ ꯍꯥꯏꯗꯣꯛꯂꯒꯅꯤ ꯃꯗꯨꯗ ESSꯅ ꯃꯈꯥ ꯇꯥꯅ ꯇꯦꯟꯗꯔ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯇꯂꯕꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯣꯂꯣꯞ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ESSꯒ ꯖꯦꯅꯤꯝꯁꯀ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯖꯦꯅꯤꯝꯁꯅ ꯊꯥ 3 ꯇꯣꯂꯣꯞ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ESSꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯅꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯗꯛꯄ ꯄꯥꯎ ꯈꯔ ꯉꯁꯤ ꯅꯥꯔꯀꯣꯇꯤꯛ ꯁꯦꯜ ꯏꯝꯐꯥꯜ ꯏꯁꯀꯤ OC केस देवकुमारना लुसिंग इम्फाल ईस्ट कमांडो यूथ डेवलपमेंट एसोसिएशन YDA खेरगांव की अपुन कंबू टॉप अवांग लेकाय थीब हुम की थबक सथबद नंबर 4 कोन फाखिबा मियोय पमिशन ममांग पुथोखरे हारि तेंदक पावमन कोविड नाबसिंग समनरुब लायों उतबसिंग टेस्ट तौरोय Indian Council of Medical Research ICMR na haikre COVID nabasing samnarubasing layong utrabadi test tawba mathau tade test tawro haikre amaramda ICMR na makhatara duna COVID nabadagi further discharge tawrabasing satok jasin tawba punama loina yaragani haikre hain spali aduga hausikoi ni mem pawsi matanga se lusinjarage pathosaki bra surkiba lankiba kya yawsi mem na ngakpigine duga matam matam ge anabu ipawsing mem da left na update pizara khainisu channel sigi makeri gi thamjari.